Right to Education Act implement Touduna private school sing the so upon basit masing chada kunga mga khatuna Right to Education Act ki makhada Lairaba Maheiroi Tamhangadabani singi Lemna Mahei Tamhangadabani haina Desam gi President Lemna Mahei wafam masing Coordinating Committee on Disturbance Free Education Zone na Mahei Tampham sang sing the piriba ayat apan pibagi mayokta leptana chatharak pa campaign gi sarukamoina paumi sing the wangang laduna phongdo kibane Standard Robert High Secondary School da committee asigi thomi singna Maheiroi sing the awareness pi bagaloina na human chain semduna changsin kiba ngasigi khongjang aduda Desam gi President Lemna phongdo kibada ASER report ki matungina government school sing da Satra Ming Chanbagi Chang asi sada kuntaruktagi chada tarahumdoi da haitharakle masina lengak asigi oiba government school singda quality education piba ngamdre haina takpane maram sing asidagi mama mapa oiba singna paisa leitrabasu macha singbu mahai haihaningbadina paisa changlabasu sangna private school singda mai onsilakle Mangna makataraduna government school singi Maheiroi singda matik chaba quality education pibada sotharakpana session asidagi lengak nasu private school singda RTESC implement Touduna Lairaba adubu Mahei Tamjaningba Maheiroi singi Lemna Mahei Tamhangadabani haiki makalgi adugumba education ni kaya kanglon singa do aikoi da pibi basungam dre adu iba taragadi ngasima lenga ki asoba system singa sina aikoi da Maheiroi singda quality education na do piba ngamdre sa da 25% ni Lairaba Maheiroi singi da makta free and compulsory education hangangani haidana RTE da yauri base masisu aikoi lamda masigi private school singste da su madu phangan bina na bagi da makta handaki anauba session horak pasidagi lenga no hona biga da bane